ꯍꯧꯖꯤꯛ ꯄꯅꯤꯔ ꯊꯣꯡꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯃꯒ ꯑꯃꯨꯛ ꯄꯨꯅ ꯂꯥꯛꯆꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯖꯔꯒꯦ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯇꯧꯖꯔꯒꯦ ꯑꯗꯣ ꯉꯁꯤ ꯑꯩ ꯑꯍꯥꯟꯕꯅꯤ ꯏꯅꯥꯎꯅꯨꯄꯤꯁꯤꯒ ꯆꯥꯃꯤꯟꯅꯗꯣꯔꯤꯁꯦ ꯚꯤꯗꯤꯑꯣꯁꯦ ꯑꯁꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯀꯣꯜꯀꯇꯥꯗꯒꯤ ꯂꯥꯛꯄꯗꯨꯅꯤ ꯃꯥꯒ ꯑꯩꯒ ꯆꯥꯃꯤꯟꯅꯗꯣꯏꯅꯤ ꯉꯁꯤ ꯑꯗꯣ ꯃꯊꯦꯜꯁꯦ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯗꯣ ꯍꯥꯏꯖꯔꯛꯀꯦ ꯑꯁꯤꯗ ꯉꯥ ꯊꯣꯡꯕ ꯂꯩꯔꯦ ꯉꯥꯁꯦ ꯂꯣꯀꯦꯜ ꯉꯥꯅꯤ ꯈꯥꯕꯛ ꯑꯗꯨꯗꯒꯤꯗꯤ ꯑꯁꯤꯗꯅ ꯀꯥꯡꯁꯣꯏ ꯂꯩꯔꯦ ꯑꯅꯥꯝꯕ ꯊꯣꯡꯕ ꯑꯗꯨꯒ ꯑꯁꯤꯗꯅ ꯕꯦꯔꯤ ꯑꯉꯧꯕ ꯂꯩꯔꯦ ꯑꯩ ꯏꯅꯥꯎꯅꯨꯄꯤꯁꯤꯗꯤ ꯃꯥ ꯍꯩꯅꯗꯦ ꯕꯦꯔꯤꯁꯦ ꯃꯉꯣꯟꯗꯗꯤ ꯍꯥꯞꯇ꯭ꯔꯦ ꯃꯉꯣꯟꯗꯗꯤ ꯀꯥꯡꯉꯧꯒ ꯄꯥꯄꯣꯔꯒ ꯑꯣꯏꯅ ꯍꯥꯞꯄꯦ ꯑꯗꯨꯒ ꯁꯤ ꯀꯥꯡꯉꯧ ꯂꯩꯔꯦ ꯑꯁꯤꯒ ꯄꯥꯄꯣꯔ ꯂꯩꯔꯦ ꯍꯋꯥꯏ ꯊꯣꯡꯕ ꯈꯔ ꯑꯃ ꯂꯧꯖꯔꯦ ꯍꯋꯥꯏ ꯊꯣꯡꯕꯁꯦ ꯌꯥꯝ ꯂꯧꯖꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯁꯤꯒꯗꯅ ꯉꯥ ꯊꯥꯎ ꯉꯧꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦꯀꯣ ꯁꯤꯗ ꯃꯌꯥꯝ ꯀꯥꯡꯁꯣꯏꯁꯦ ꯍꯥꯟꯅ ꯂꯧꯒꯦ ꯑꯩꯅ ꯌꯥꯝ ꯆꯥꯅꯤꯡꯅ ꯇꯧꯕꯅꯤ ꯑꯅꯥꯝꯁꯦ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯨꯄꯤꯅ ꯄꯤꯔꯛꯄꯅꯤ ꯂꯃꯉꯥꯝꯗꯒꯤ ꯍꯥꯎꯕꯁꯦ ꯌꯥꯝ ꯆꯥꯔꯒꯦ ꯍꯥꯎ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯋꯦ ꯈꯨꯍꯥꯎ ꯆꯥꯗꯦ ꯃꯌꯥꯝ ꯑꯉꯥꯡꯁꯤꯗꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯂꯃꯒꯥꯝꯒꯤꯗꯣ ꯃꯉꯣꯟꯗꯁꯨ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯗꯤ ꯑꯁꯨꯛ ꯌꯥꯝ ꯑꯍꯥꯎꯕ ꯍꯤꯟꯖꯥꯡ ꯄꯤꯔꯛꯄꯒꯤ ꯀꯨꯏꯔꯕꯅꯤ ꯃꯌꯥꯝ ꯑꯩ ꯆꯥꯅꯤꯡꯅ ꯂꯩꯔꯝꯕꯁꯦ ꯑꯅꯥꯝꯕꯁꯦ ꯑꯗꯣ ꯃꯇꯥ ꯑꯃ ꯆꯥꯛ ꯆꯥꯗꯦ ꯍꯥꯎꯋꯤ ꯌꯥꯝ ꯉꯁꯤꯗꯤ ꯌꯥꯝ ꯍꯥꯎꯔꯦ ꯆꯦꯆꯦ ꯍꯪꯉ ꯆꯥꯛ ꯁꯥꯟꯅꯧꯔꯣ ꯃꯣꯏ ꯑꯉꯥꯡ ꯑꯅꯤꯁꯤꯗꯤ ꯆꯥꯈ꯭ꯔꯦ ꯃꯣꯏꯅꯤꯗꯤ ꯆꯥꯅ ꯂꯣꯏꯅ ꯍꯧꯖꯤꯛ ꯁꯥꯟꯅꯔꯤ ꯀꯟꯅ ꯊꯤꯟꯗꯛꯀꯦ ꯍꯥꯏꯔꯣ ꯆꯣ ꯁꯥꯟꯅꯧꯔꯣ ꯆꯣ ꯃꯄꯥꯟꯗ ꯆꯣ Bye-bye. Ay, saan ba? Di mag-hi ka to. Mamili mo na. Cho ai cho? Ra.
하면 미안 제발 더 보자. coi cho mình ra nhau thùng mình làm hết. mẹ mắt còn hai giờ rồi bác khăn đi Sao mà đi. mẹ mắt còn hai giờ rồi bác khăn đi Sao mà đi. đi là đi nữa mẹ bây giờ chỉ trao bên rồi đấy được mẹ video sẽ ngay xí gửi đi mà tăng xí cái lời xin chào rồi aduh hinjang di nga thong masu lei re ka khoi khoi le me khoi ko chawa ngam de hawai se sum sok sok tre me aduh me am khoi chi na cha mi na video se me am na comment to video se nungai te ha bedo aduh me am video se like to view share to view aduh me am na comment to ko bi ganu aduh me am subscribe to sem chu ko bi ra ganu me am aduh re di me am si yo na di video se matang se ga lo sin ja ra ge bye bye